ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 23 ꯑꯃꯁꯨꯡ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ 1ꯗ ꯃꯣꯏꯔꯥꯡ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯁꯤꯡꯗ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯒ ꯀꯣꯏꯕ ꯂꯥꯡꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯑꯅꯨꯜ ꯃꯣꯏꯔꯥꯡ ꯕ꯭ꯔꯥꯟꯆꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯊꯣꯏꯕꯤꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯅꯨꯜ ꯃꯣꯏꯔꯥꯡ ꯕ꯭ꯔꯥꯟꯆ ꯑꯃꯁꯨꯡ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯨꯞ ꯀꯦꯝꯀꯜꯅ ꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯀꯦꯝꯀꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯔꯥꯡ ꯑꯁꯤ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯣꯏꯔꯥꯡꯗ ꯔꯣꯀꯦꯠ ꯑꯃꯗꯤ ꯕꯣꯝ ꯀꯌꯥ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯥꯞꯊꯔꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ꯫ ꯃꯣꯏꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯁꯨꯡ ꯌꯨꯝꯂꯛꯇ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯟ ꯊꯛꯁꯤꯜꯂꯒ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯕꯤꯒꯅꯨ꯫ ꯑꯅꯨꯜ ꯑꯃꯁꯨꯡ ꯀꯦꯝꯀꯜꯅ ꯗ꯭ꯔꯥꯏꯚ ꯂꯥꯛꯄꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯅꯨꯜ ꯃꯣꯏꯔꯥꯡ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯂꯥꯝ ꯃꯅꯤꯇꯣꯝꯕꯤ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯨꯃꯥꯝ ꯁꯔꯣꯖ ꯕꯂꯥ, ꯀꯦꯝꯀꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯕꯣꯏ ꯑꯃꯗꯤ ꯀꯦꯝꯀꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ngasi manipur praja miyam pumnamakta kariguma wafam amatang khanganjari madudi moirang amadi moirang ki akoibada leiriba mayam ki tourist spot sing maru oina sendra ombaching amadi kaibul lamjau hariba lamsing sida new year bye bye ga mari leinana mayam na picnic lakbiba sakja haijanaba mayai ka pani sasije na biduna langba hedone he chanba punamaktu thingzare maramdi moirang haibasi huji koiriba iran sina maram oiraga red zone area ni moirang asida rocket bomb yaure ibani adugumba khudongsa daba ꯌꯥꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯕꯤꯔꯛꯑꯒꯗꯤ ꯏꯁꯥ ꯏꯁꯥꯅ ꯗꯥꯏꯇ ꯄꯨꯕꯤꯒꯗꯕꯅꯤ ꯑꯃꯗꯤ ꯑꯅꯨꯜ ꯑꯃꯗꯤ ꯀꯦꯝꯀꯥꯜꯅ ꯄꯨꯟꯁꯤꯜꯂꯒ ꯗ꯭ꯔꯥꯏꯚ ꯆꯠꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯊꯣꯛꯂꯒꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯗꯥꯏꯇ ꯄꯨꯕꯤꯌꯨ꯫